ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅ ꯆꯣꯝꯅ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕꯁꯨ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯥꯖꯔꯝꯕ ꯋꯥꯔꯤꯗ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯁꯤꯖꯟ 2ꯒꯤ 8ꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤ ꯃꯤꯌꯥꯝꯅ ꯇꯥꯍꯟꯖꯔꯒꯦ꯫ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯂꯦꯞꯂꯨꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯃꯥꯡꯒꯤ ꯋꯥꯔꯤꯒꯤ ꯇꯥꯡꯀꯛꯁꯤꯡ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯔꯝꯕ ꯌꯥꯔꯦ, ꯑꯗꯨꯕꯨ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯖꯔꯒ ꯄꯟꯖꯔꯒ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯑꯃꯟꯕ ꯂꯥꯏꯔꯤꯛ ꯁꯤꯖꯟ 2ꯒꯤ 8ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯁꯤꯡ ꯈꯖꯤꯛꯇꯪ ꯄꯟꯖꯔꯕꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯪꯂꯤꯕ ꯃꯆꯥ ꯑꯁꯦ ꯇꯥꯃꯅꯤꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯏꯄꯥꯟ ꯊꯥꯕ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯇꯥꯃꯅꯤꯒꯤ ꯍꯥꯟꯅꯒꯤ ꯊꯋꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯄꯩ ꯑꯃꯗꯤ ꯃꯅꯥꯟꯅ ꯃꯈꯣꯏꯅ ꯂꯣꯏꯅꯔꯝꯕ ꯂꯩꯗꯤ ꯑꯅꯤ ꯑꯗꯣ ꯃꯈꯣꯏꯁꯨ ꯑꯄꯩ ꯑꯃꯗꯤ ꯃꯅꯥꯟꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯅ ꯄꯥꯜꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯄꯨꯈꯠꯂꯛꯄꯤ ꯅꯨꯄꯤ ꯑꯅꯤꯈꯛ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯗꯣꯛꯇꯔꯅ ꯂꯥꯌꯦꯡꯕ ꯉꯝꯃꯔꯣꯏ, ꯁꯤꯔꯦ ꯍꯥꯏꯕꯗꯒꯤ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯂꯥꯏꯗꯤ ꯑꯅꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯀꯝꯗꯧꯔꯤ? ꯃꯈꯣꯏꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄꯅꯤ꯫ ꯃꯁꯤꯗꯅꯤ ꯁꯤꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯋꯥꯏꯗꯨ ꯆꯪꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯍꯥꯏꯔꯛꯄꯒꯨꯝ ꯅꯣꯔꯛꯄꯒꯨꯝ ꯇꯧꯕꯗꯒꯤ ꯇꯨꯡꯀꯣꯟ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯑꯃꯨꯛ ꯄꯨꯁꯤꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯁ꯭ꯋꯥꯏꯗꯅꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯗꯨꯅ ꯆꯥꯎꯊꯣꯏ ꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯄꯩ ꯈꯣꯏ ꯃꯅꯥꯟ ꯈꯣꯏ ꯄꯨꯟꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯁ꯭ꯋꯥꯏꯗ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯏ ꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯇꯨꯡ ꯏꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯑꯁꯣꯝꯗꯁꯨ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯆꯥꯕꯨ ꯁꯪꯂꯤ꯫ ꯊꯣꯏꯕꯤꯆꯥꯗꯤ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯕꯅ ꯑꯉꯥꯡ ꯑꯗꯨ ꯃꯕꯨꯛ ꯏꯟꯅ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯅ ꯀꯝꯗꯧꯔꯤ? ꯇꯥꯃꯅꯤꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯕꯁꯨ ꯃꯤꯌꯦꯡ ꯅꯥꯌꯦꯡ ꯃꯑꯣꯡ ꯃꯇꯧ ꯑꯃꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯃꯤꯠꯁꯨ ꯆꯞ ꯌꯨꯡꯗꯨꯅ ꯌꯦꯡꯏ꯫ ꯊꯣꯏꯕꯤꯆꯥꯗꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯏꯗꯤ ꯄꯨꯟꯅ ꯈꯪꯏ ꯃꯥꯒꯤ ꯃꯆꯥ ꯑꯁꯦ ꯇꯥꯃꯅꯤꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕꯅꯤ ꯍꯥꯏꯕ꯫ ꯆꯥꯎꯊꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯇꯥꯃꯅꯤꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯆꯥꯅ ꯈꯪꯂꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ, ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯆꯥꯎꯊꯣꯏ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯋꯥꯕ ꯍꯦꯟꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯄꯩ ꯑꯃꯗꯤ ꯃꯅꯥꯟꯕꯨ ꯃꯥꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯇꯧꯕꯅꯤ꯫ ꯑꯄꯩꯁꯨ ꯃꯅꯥꯟꯁꯨ ꯆꯥꯎꯊꯣꯏꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯄꯅꯤ꯫ ꯆꯥꯎꯊꯣꯏ ꯌꯥꯝꯅꯁꯨ ꯋꯥꯏ꯫ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯁꯦ ꯁꯣꯏꯔꯦꯅꯤ ꯀꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯠꯇꯨꯡꯗ ꯊꯣꯛꯍꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯋꯥꯖꯩ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯪꯗꯅꯕ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯁꯣꯝꯗꯁꯨ ꯂꯩꯗꯤ ꯑꯅꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯆꯪꯂꯤꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯇꯣꯏꯂꯦꯠꯇ ꯈꯣꯡ ꯍꯥꯝꯕꯒꯤ ꯍꯥꯏꯁꯤꯟꯅꯗꯨꯅ ꯂꯣꯟꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯗꯣꯛꯇꯔ ꯁꯪꯗꯨꯗ ꯂꯩꯔꯤꯕ ꯃꯥꯕꯨ ꯁꯦꯟꯅꯔꯤꯕ ꯑꯇꯩꯅꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯣꯝꯅ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯤꯂꯥ ꯈꯔ ꯁꯥꯟꯅꯕ ꯂꯥꯛꯏ꯫ ꯑꯄꯩ ꯑꯃꯗꯤ ꯃꯅꯥꯟꯅ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗꯅꯤ ꯆꯥꯎꯊꯣꯏ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯆꯤꯜ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯆꯪꯈꯤꯕꯒꯨꯝ ꯆꯠꯈꯤꯕꯒꯨꯝ ꯇꯧꯕꯗꯣ ꯑꯄꯩꯒ ꯃꯅꯥꯟꯒꯅ ꯎꯔꯝꯃꯤ꯫ ꯎꯕ ꯃꯇꯝꯗ ꯑꯄꯩꯅ ꯌꯥꯝꯅ ꯉꯛꯅ "ꯑꯦ ꯃꯅꯥꯟ ꯑꯁꯤꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯥꯅꯦ? ꯀꯩꯅꯣ ꯄꯨꯡ 9-10 ꯇꯥꯔꯕ ꯀꯥꯟꯗ ꯁ꯭ꯋꯥꯏꯗꯗꯤ ꯀꯩꯗꯧꯔꯤꯕ? ꯑꯦ ꯂꯥꯎ ꯇꯥꯟꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯑꯄꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ
ꯃꯨꯅꯥꯟꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯀꯔꯤꯅꯣ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯁꯤꯕꯣ ꯂꯥꯎ ꯌꯦꯡꯁꯤꯜꯂꯥꯎ ꯌꯦꯡꯁꯤꯜꯂꯥꯎ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯩ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯈꯖꯤꯛꯇꯪ ꯊꯦꯛꯆꯤꯟꯈꯤꯕꯗꯒꯤ ꯑꯄꯩ ꯑꯃꯗꯤ ꯃꯨꯅꯥꯟꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯝꯗꯦ ꯎꯕ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯂꯛꯏ ꯑꯄꯩꯅ ꯑꯦ ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯀꯗꯣꯝ ꯆꯪꯈ꯭ꯔꯕꯅꯣ ꯃꯨꯅꯥꯟꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯦ ꯃꯨꯅꯥꯟ ꯍꯥꯏꯔꯛꯏ ꯑꯣ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯇꯥꯃꯅꯤꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯑꯣꯠꯄꯅꯤ ꯅꯩꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯊꯋꯥꯏ ꯑꯅꯤ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯂꯥꯎ ꯈꯔ ꯐꯤꯡꯅ ꯆꯪꯁꯤꯜꯂꯥꯎ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯆꯧꯊꯣꯏꯒꯤ ꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯆꯧꯊꯣꯏꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯜꯂꯤ ꯊꯣꯡ ꯊꯤꯟꯕꯗꯒꯤ ꯆꯧꯊꯣꯏꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯊꯣꯡ ꯊꯣꯡꯗꯣꯛꯏ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯣꯔ ꯊꯕꯦ ꯊꯕꯦ ꯍꯣꯜꯂꯤ ꯆꯧꯊꯣꯏꯅ ꯍꯪꯉꯤ ꯀꯩꯗꯧꯔꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯄꯩꯅ ꯑꯁ ꯈꯪꯗꯦ ꯅꯈꯣꯏ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯊꯦꯡꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯗꯣ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯁ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯨꯅꯥꯟ ꯑꯃ ꯍꯪꯉꯤ ꯅꯪꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯆꯧꯊꯣꯏꯅ ꯈꯪꯗꯦ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯆꯥꯅ ꯈꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯑꯁ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯈꯣꯏꯅ ꯈꯪꯗꯕꯒꯤꯅꯤ ꯄꯨꯔꯥ ꯂꯤꯂꯥ ꯑꯃꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯆꯧꯊꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯥꯟ ꯊꯥꯕꯣꯏ ꯀꯔꯤꯌꯣꯏ ꯊꯤꯟꯕ ꯍꯧꯔꯛꯏ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯊꯤꯜꯂꯛꯄꯅꯤ ꯃꯈꯣꯟꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯉꯛꯅ ꯑꯦ ꯊꯤꯜꯂꯛꯂꯦ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯐꯤꯡꯅ ꯑꯃꯁꯨ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯍꯥꯏꯅꯔꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯇꯥꯟ ꯑꯃꯗ ꯊꯤꯟꯕꯁꯨ ꯂꯦꯞꯇꯦ ꯍꯟꯖꯤꯟ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯤꯜꯂꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯣꯏꯕꯤꯆꯥꯅ ꯀꯣꯜꯂꯒ ꯇꯨꯝꯂꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥꯟ ꯊꯥꯅ ꯊꯤꯜꯂꯤꯕ ꯃꯈꯣꯟꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟ ꯑꯗꯣ ꯏꯇꯨꯝ ꯇꯨꯝꯊꯣꯠꯂꯒ ꯂꯨ ꯂꯥ ꯂꯨꯂꯥ ꯂꯥ ꯂꯨꯂꯥ ꯂꯥ ꯂꯨ ꯂꯥ ꯂꯨꯂꯥ ꯂꯥ ꯑꯁꯨꯝꯅ ꯇꯣꯏꯅ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯅ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯠꯂꯒ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯧꯊꯣꯏ ꯑꯄꯩ ꯃꯨꯅꯥꯟ ꯃꯈꯣꯏ ꯄꯨꯟꯅ ꯉꯛꯂꯝꯃꯤ ꯆꯧꯊꯣꯏꯅ ꯍꯥꯏꯔꯝꯃꯤ ꯇꯨ ꯍꯧꯔꯛꯂꯦ ꯇꯨ ꯑꯁꯤꯅꯤ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯑꯁꯤꯕꯨ ꯌꯦꯡꯉꯨ ꯍꯥꯏꯕ ꯊꯣꯏꯕꯤꯆꯥꯅ ꯀꯔꯤꯒꯨꯝꯕ ꯈꯜꯂꯛꯂꯕ ꯃꯥꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯎꯔꯕꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣꯕ ꯌꯦꯡꯉꯨꯅꯦ ꯃꯁꯛ ꯑꯁꯤꯒ ꯑꯉꯥꯡ ꯃꯥꯜꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯕ ꯑꯄꯩ ꯑꯃꯗꯤ ꯃꯨꯅꯥꯟꯁꯨ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯋꯥꯡꯅ ꯂꯨꯂꯥ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯑꯄꯩꯅ ꯆꯧꯊꯣꯏ ꯆꯨꯝꯃꯤ ꯀꯔꯤꯒꯨꯝꯕ ꯊꯣꯏꯕꯤꯆꯥꯅ ꯈꯜꯂꯛꯄ ꯇꯥꯔꯕꯗꯤ ꯕꯦꯔꯥ ꯀꯥꯒꯅꯤ ꯑꯁ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯁꯨ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯃꯨꯅꯥꯟꯅ ꯀꯔꯤꯃꯇ ꯈꯟꯒꯅꯨ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯂꯤꯂꯥ ꯇꯧꯁꯅꯨ ꯑꯩꯈꯣꯏ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯌꯦꯡꯁꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯩꯒꯗꯕꯅꯤ ꯀꯨꯝꯍꯩ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯨꯂꯥꯂꯥ ꯂꯥꯎꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯊꯣꯡꯅꯥꯎꯗꯨ ꯊꯤꯟꯅ ꯒꯣꯔꯣ ꯈꯣꯜꯂꯝꯕꯗꯒꯤ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯈꯨꯝꯕ ꯍꯧꯔꯛꯏ ꯍꯣꯏ ꯂꯨꯂꯥ ꯂꯥ ꯑꯁꯨꯝꯅ ꯇꯣꯏꯅ ꯂꯥꯎꯔꯤ ꯆꯧꯊꯣꯏꯅ ꯑꯣ ꯑꯃꯨꯛ ꯍꯧꯔꯦꯅ ꯑꯄꯩ ꯃꯨꯅꯥꯟ ꯊꯣꯛꯁꯤꯜꯂꯣ ꯊꯣꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯐꯤꯕꯝ ꯑꯃ ꯆꯥꯔꯣꯏꯗꯣꯔꯦ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡ ꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯜꯂꯛꯂꯕ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯅ ꯀꯔꯤꯒꯨꯝꯕ ꯈꯜꯂꯛꯄ ꯇꯥꯔꯕꯗꯤ
ꯁꯣꯏꯗꯅꯃꯛꯀꯤ ꯐꯔꯛ ꯇꯥꯔꯅꯤ ꯂꯥꯎ ꯃꯄꯥꯟꯗ ꯂꯩꯔꯤꯁꯦ ꯑꯃꯨꯛꯇꯤ ꯌꯦꯡꯁꯤꯜꯂꯥꯎ ꯑꯃꯨꯛꯇꯤ ꯌꯦꯡꯁꯤꯜꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯤꯜꯂꯤꯕꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯔꯛꯏ ꯃꯈꯨꯠꯇꯁꯨ ꯇꯣꯔꯆꯂꯥꯏꯠ ꯄꯥꯏꯔꯤ ꯃꯤꯔ ꯂꯥꯏꯔ ꯐꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ ꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯑꯄꯩ ꯃꯨꯅꯥꯟ ꯆꯧꯊꯣꯏ ꯑꯃꯅ ꯑꯃꯕꯨ ꯇꯨꯡ ꯊꯥꯡꯅꯕꯗꯨ ꯍꯣꯠꯅꯩ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯀꯤꯔꯤꯕꯅꯤ ꯑꯄꯩꯅ ꯅꯪ ꯃꯥꯡ ꯊꯥꯡꯉꯨ ꯆꯧꯊꯣꯏ ꯅꯪ ꯃꯥꯡ ꯊꯥꯡꯉꯨ ꯆꯧꯊꯣꯏꯅꯁꯨ ꯃꯨꯅꯥꯟ ꯅꯪ ꯃꯥꯡ ꯊꯥꯡꯉꯨ ꯅꯪ ꯃꯥꯡ ꯊꯥꯡꯉꯨ ꯑꯁꯨꯝ ꯇꯧꯅ ꯏꯅꯛ ꯅꯛꯅ ꯐꯥꯎꯕꯗ ꯆꯪꯕ ꯀꯤꯔꯝꯃꯤ ꯃꯪꯒꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯔꯣꯝꯗꯒꯤꯅꯤ ꯈꯖꯤꯛꯇꯪ ꯄꯥꯛꯊꯔꯒ ꯂꯩꯔꯤꯕ ꯑꯅꯤꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦꯅ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯌꯥꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯔꯝꯗꯕꯗꯒꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯄꯩ ꯃꯨꯅꯥꯟ ꯂꯩꯔꯝꯗ꯭ꯔꯦ ꯆꯧꯊꯣꯏꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯅꯤ ꯑꯄꯩꯒ ꯃꯨꯅꯥꯟꯒꯅꯁꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯎꯗ꯭ꯔꯦ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯀꯝꯗꯧꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯔꯛꯄꯒꯤ ꯁꯥꯎꯝ ꯐꯪꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯍꯨꯝꯗꯨꯅ ꯊꯤꯔꯤꯕꯗꯣ ꯃꯈꯣꯏꯅ ꯂꯣꯟꯅ ꯂꯣꯟꯅ ꯂꯨꯝꯕ ꯂꯨꯝꯕꯒꯤ ꯌꯦꯡꯂꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯇꯥꯃꯅꯤꯒꯤ ꯊꯋꯥꯏ ꯑꯣꯏꯕꯅꯤꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯔꯛ ꯃꯔꯛ ꯁꯠꯅ ꯑꯗꯨꯝ ꯇꯥꯟ ꯊꯥꯔ ꯂꯥꯎꯔꯛꯄꯅꯤ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯆꯧꯊꯣꯏ ꯑꯃꯨꯛ ꯇꯥꯔꯛꯏ ꯆꯧꯊꯣꯏꯅ ꯑꯣ ꯑꯃꯨꯛ ꯂꯥꯎꯔꯛꯂꯤꯅꯦ ꯑꯁ ꯊꯣꯏꯕꯤꯆꯥꯅ ꯇꯥꯈꯤꯕ ꯇꯥꯔꯦ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯤ ꯌꯦꯜꯂꯝꯃꯣ ꯑꯉꯥꯡ ꯑꯁꯦ ꯐꯤ ꯃꯆꯦꯠ ꯑꯃ ꯑꯩꯃꯨꯛꯇ ꯃꯦꯜꯂꯨꯒꯦ ꯃꯁꯤꯂꯁꯤ ꯃꯦꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝ ꯇꯧꯅ ꯆꯧꯊꯣꯏ ꯌꯥꯝꯅ ꯐꯤꯡꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯒꯤ ꯅꯥꯛꯇ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯃꯆꯤꯜ ꯏꯇꯨꯝ ꯇꯨꯝꯊꯣꯠꯂꯒ ꯂꯥꯎꯔꯤꯕ ꯃꯥꯒꯤ ꯇꯥꯜ ꯑꯗꯣ ꯂꯥꯎꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯥ ꯃꯆꯦꯠ ꯑꯃꯈꯛ ꯃꯥꯅ ꯁꯦꯠꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯥꯊꯣꯛꯂꯤꯕ ꯃꯆꯤꯜ ꯑꯗꯨꯕꯨ ꯃꯦꯟꯁꯤꯜꯂꯝꯃꯤ ꯐꯤ ꯃꯆꯦꯠꯇꯨꯅ ꯃꯦꯟꯈꯤꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯂꯥꯎꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯎꯅꯤꯡꯂꯤꯕ ꯃꯥꯒꯤ ꯃꯆꯤꯜ ꯑꯗꯨꯅꯗꯤ ꯏꯇꯨꯝ ꯇꯨꯝꯊꯣꯠꯂꯒ ꯂꯥꯎꯗꯤ ꯂꯥꯎꯔꯛꯏ ꯂꯨ 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 ꯑꯁꯨꯝ ꯇꯧꯅ ꯀꯟꯅ ꯂꯥꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯜꯂꯤꯉꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯄꯩ ꯑꯃꯗꯤ ꯃꯨꯅꯥꯟꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯇꯣꯔꯆꯂꯥꯏꯠꯇꯨ ꯄꯥꯏꯔꯒ ꯇꯞꯅ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯑꯄꯩ ꯑꯃꯗꯤ ꯃꯨꯅꯥꯟꯕꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯌꯥꯝꯅ ꯐꯤꯡꯅ ꯄꯨꯈꯤꯔꯝꯃꯤ ꯑꯄꯩꯒ ꯃꯨꯅꯥꯟꯒ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯃꯤꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯋꯥꯏ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯐꯅ ꯀꯟꯅ ꯃꯨꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯨꯛꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗꯅꯤ ꯌꯥꯝꯅ ꯐꯤꯡꯅ ꯄꯨꯈꯤꯔꯤꯕ ꯑꯄꯩꯒ ꯃꯨꯅꯥꯟꯒꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝ ꯆꯞ ꯌꯨꯡꯉꯤ ꯄꯥꯈꯠꯄꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯔ ꯆꯤꯡꯂꯒ ꯃꯆꯤꯟ ꯃꯦꯟꯕ ꯃꯇꯝꯗꯁꯨ ꯃꯦꯜꯂꯤꯕꯗꯨꯕꯨ ꯐꯨꯛꯇꯣꯛꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯨꯅꯥꯟꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯉꯝꯗꯦ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯕꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯝ ꯆꯤꯡꯂꯒ ꯄꯨꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯧꯊꯣꯏꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯌꯧꯔꯛꯂꯦ ꯑꯄꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯃꯦꯜꯂꯤꯕ ꯈꯨꯠ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪ ꯐꯨꯛꯇꯣꯛꯄ ꯃꯇꯝꯗ ꯃꯥꯅ ꯌꯥꯝꯅ ꯋꯥꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯋꯥꯏ ꯆꯤꯟ ꯃꯦꯟꯕꯗꯤ ꯃꯦꯟꯕꯅꯤ ꯅꯥꯇꯣꯟꯗꯤ ꯃꯦꯜꯂꯛꯀꯅꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯑꯃꯨꯛꯇꯪꯗꯤ ꯋꯥ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜꯗ ꯌꯧꯔꯕ ꯇꯨꯡ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯑꯄꯩ ꯑꯃꯗꯤ ꯃꯨꯅꯥꯟꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯉꯝꯃꯤ ꯃꯥꯒꯤ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠꯁꯤꯡ ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯥꯞꯁꯤꯜꯂꯤ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯁꯛ ꯃꯇꯧꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯖꯩ ꯑꯗꯨꯒ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯕ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯌꯦꯅꯈꯥ ꯑꯁꯣꯝꯗꯅ ꯀꯔꯝꯅ ꯐꯥꯔꯒ ꯄꯨꯔꯤꯕ ꯍꯥꯏꯗꯨꯅꯗꯤ ꯆꯃꯝꯅꯩ ꯃꯨꯅꯥꯟꯅ ꯍꯟꯅ ꯍꯪꯉꯤ ꯅꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯈꯣꯏꯅ ꯐꯥꯔꯤꯕꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯈꯣꯏ ꯀꯔꯝꯕ ꯂꯥꯏꯅꯣ ꯅꯈꯣꯏ ꯀꯔꯝꯕ ꯁꯔꯣꯏꯅꯣ ꯅꯨꯄꯤ ꯑꯅꯤꯗꯣ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯄꯩ ꯑꯃꯗꯤ ꯃꯨꯅꯥꯟꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯉꯤ ꯋꯥꯗꯤ
amata phawbu ngangde. Apaina hana harame. Munan, kaino siwa. Mira laida siwa. Makoina ikoigi chin melaga puba. Makoina ikoigi sada. Soku panu punni yaba. Kaino. Mishu male. Aduga. Nupi ani sina. Akoi anibu. Yama laina sora sora singba. Lai oine. Munan. Kaino. Amukta di khalo ke dorage. Chauthoi do. Amukta go. Amukta kana go. Adumna harakku matamda. Nupi yamana khumi. Kana mata kaugano. Kana mata kaubu yarai. Chauthoi leitingai matam asida. Nakhoi anibu. Asida aikona purapani. Kaubu yarai. Karigumba kaubu tarabadi. Nakhoi ani. Wahangani. Wahaido harakpadagi. Munana khumi. Adudi hayo. Nakhoi kana kanano. Kari maramgidamo. Akhoi anibu nakhoi anina. Lugtunaribano. Nakhoi da kari akai batokibano. Nupi amana makhumi. Akai biyamna toki. Kharata natte. Mayama toki. Madugidamak. Nakhoi anibu thirakpani. Nishinglibra. Adungai matam amada. Nakhoi anina. Ibanibu kauki. Aduga nakhoi anigi aningma apamba. Is haima. Toina haduna. Nakhoi ga aningma apamba kudimak. Akhoi anida punna pangthohalle. Aduga konna thangna. Nakhoi anina. Ibanibu miraibani. Tanthokibani. Madugidamak. Nabanibu. Amuktang dilaman khungga haduna. Ngasidi akhoi ani. Tabung miga saywan toraga lakpani. Nakhoi ani. Kharadi ngawkhidori. Kharadi otkadori. Akhoi ani chalagani. Nakhoina laklamba. Layeng sangaduda. Hayeng ginubta nakhoi ani. Yamathuna mo lakadabani. Apai yamadu manan. Munna yingne. Nishinlai. Adungai matam amada. Bakhoi ani na iswardagi nijakhiba. Is haima. Toina shonkiba. Laidi ani do. Apai na hange. Adudi. Nakhoi animang. Laidi ani dura. Nupi yamana no peto na kumi. Mane. Akhoi ani. Laidi ani doni. Apai na. Kali na tawduri siba. Akhoi gilila asibu. Sungloi loi banai roidra. Nupi yaduna kumi. Nakhoi gilila. Yamna wale. Pangthokadaba tawgadaba. Thabak thoram. Yama leiri. Aduga nakhoi anina. Akhoi anibusu. Nangi taloi. Loi nabi una lusinggadabani. Wahaido harakku matamda. Apai yamadu munan. Yamna ngakna munna yingne. Aduga apai ni yamna ngakna. Ha. Nakhoi anibu. Ay yamadi munanga taloi. Miga laigabu. Yumpan biyabrane. Yaroi. Madu oidaba wane. Nakhoi ani. Yamathuna chalo. Mamangdasu. Thodok kaya ama thinakre. Akhoi. Waba yaba kaya ama warabane. Chalo. Chakhru yare. Munan. Chachilo. Wahai si haraga. Mamanaba munanga mukut paduna. Apay na singnaba tawi. Matam aduda. Maghek mangmakta talediba. Nupi aduna munangi makutta. Tap parame. Aduga nupi yamanasu. Apay gi makutta parame. Aduga. Magi. Lampa siyamlaga. Nakanda. Jingdana punarame. Apay na. Kaida puribano. Munansu. Kadumdano. Nupi yamana harai. Shh. Wa mata ngangano. Wa ngang biyaroi. Ay mitamun yingo. Apay gumunangada. Tawad bumong matawsingado. Chap mane. Nupi yamana harai. Nakhoi anina. Akhoi anigin ning matungalamdana. Hekta taray na. Natay biyaroi. Akhoi aniga thabak thorum kudimak. Nakhoi ani. Punni yawgadabani. Hayeng mak. Akhoi na layriba. Layeng singaduda. Nakhoi ani mo lakadabani. Wari yamna lay. Pangthokadaba tawgadaba thabak. Yama lay. Tabung mi nakhoi na. Saroi akhoi bu hekta taray na. Lagnaraga sakhibi yaba nate. Akhoi hojik. Taseng na saroi oidrabani. Tabung mi tangkai. Saroi tangkai habdo.
Ibanido oirabani. Ibani gi laibak nabani gini. Nabani kaido medesu ibani gi naktagi nathare ka sapiyaroi. Saroi ka taibang mi koi naba loina bignu ngai bado. Nakhoi ani gi pusida ahan bani yengjaro. Akhoi ani chalage. Yam nungsiye. Asumna amaso haram laga apayi madimunangi makhaja aduda kanna singlaga makhoi animak kanna chelami chenkhribadusu chauthoi hoi maning lomdani chauthoina apayi madimunan korakpagi khonjen tabdagi makhoi ani yamna phingna kanna chemani maningna makhoi gi inkholodu hek nakanda sambal lama wangna khari kaya da nakrabano makhoi anina kanna chelaga asumna lauraga sambal adu kalaga senkibani apayi madimunan yamna ngakna asum toni yinghore chauthoi yamna phingna maning lomda lae apayi madimunan uba matamda nakhoi kidoriba aina somda kuiti thiri asumna haira phawbada apayi madimunan sambal ado makhoi na kanna lauraga kankibadu ubagi mong mataw aduna pakum amata pidana yamna ngakna adumak yelaga lehori mathangi tangkakta karibu thokadori mayamba aroibada amukana khurumjari